ꯃꯈꯥꯗ Manipuri Audio Book ki maikaidagi pumnamakpu taramnokchari. Audio Book asina Class 9 gi Manipuri Sahitya Nachom da yaoba Keisham Priyokumar Singh na iba Wari macha Ejat hairiba Wari macha si loukhatchari. Wari macha si hodri mangoinana aibagi maramda kharadang pallabada Keisham Priyokumar Singh ing sok 1958 Tera Kaitel Khuraijam Lairak Imphal da poi. Sinpamdi engineer ni Manipuri Khorilolda Wari macha iba ama oina maming chatli. Awawa punsi aikhoi yumlonnaba nongdi tarakhidre amasung mang amasung lan kauba wari macha gi lairik mari phongle. Nongdi tarakhidre kauba wari macha gi lairikta Bharat ki Khorirol Academy mana ing sok 1954 ingda phangkre. Lairik asimaktada Dinesori Khorirol mana su pikre. Hauzik laubirasi wari macha Ejat. Silhen numitni nungsayak nasai. Nongmanini sidi khangpamga khangde. Silhen ni haiduna ayuktagi ngaihaktang pothaba phangde. Mirolga leitabaga fizu fizamba imungi makup mata nombada hakchangsi pop tai. Table fan thaduna ngaihaktang pothagi khanduna mi pampam kagi sofada phamthabada mangairi. Mangonda sanariba ichanupida hangbatai. Namadi loisangka kibra. Amuk sumatomta haiki. Sinhen nini ikaw bukaw thoglureda. Masigi nupisi hongnabi tawraklagadabani. Loisang karamdaigumba thabak na chilaklaba matamda phut phaurakani. Hauzikna sakraba nungsasida amuk. Ichanupina khumpatringaida aina khummi. Indol, ay leye! Haugatki tawbada mangairi masadu humangna pungluplupa makai ngarubak tumaga mi pampam kaduna changsilai. Ngarubak tu thamna phirangzi mathakta phamtharai. Koktagi phaizaduna mamai mamit taithokna hairai. Sakre kari khusano mi hatkadawni. Kari ngano indol thambal. Yam yauri nga galairi ngaihaktang pothakige. Pangkhasida nungaikreda. Haina phirangzi mathaktuda hiptharai. Phaizaduda mon khangladuna ikan kanadana nakhokpagi makhol tarai. Khalli onthokpagi nupi haibaduni. Punsisida lisangsit sakhangnaраklabagum tawriba magi maongduda nokningba amasu phaurai. Masina karamba lipunno wakhal tade. Asuk thuna torot khondanarkani haibasi aihak khankide. Chahi yangkai helabi indol thambal ningthau khongdagini. Lairak khulakta chatuna nga yoli. Yumthong khuding changde. Ina khara khulamgani khanba natraga asaw asangsingi imung manungdari mahakna changliba. Thamoida itomta hangjai. Mahana changliba yum khudingda asumna taronggadra. Aihak khangde. Rani tombi numitchidi haukredana. Aisu ngaihak uirurama le mikap khangthokthoi makha tarai. Aihak kanamta changlaroi ngasi loina lahawro. Asukya mangati aidi kaidawnani. Aibu ngala lolo hairibro. Aina noktuna hanglui. Sibu kayam yambano lupa 300 khaktagini. Aduga ne numit kharanidi aihak lakpa ngamloidori. Kari tawdori? Maithongdo makalam lai pukningi nungairabi ihulama phaurakpagum tawi. Noktuna hairai. Miragi thanilda Gopinath ki laibungda jagoi katkadawri. Isu nupina radha sagadawri bani. Rani tombi isudo makut machatuna thek tuna saba jagoi dudi nang uda tawni kayadi phajakre. Masuki matau tamduna khuiraba makut aduna thek tuna indol thambal jagoi sarai. Adudagi matomta isi na noi. Aisu nokpa wana khangi. Mikup kharadang magi daibangda aisu yaurui makha tarai. Jagoi yengba lauko ayuktagi lakadabani. Chaka haplamge. Jagoi di indolna buhena phajana sakre. Adubudi naha oiringaida jagoi isaida ikhoisu phauраklibani. Haujiktabu ahaloibagi sakka thijalapagi tawbani. Haujiksu indolbu kanana thi hairiba. Awoibrane? Amuksu mathana thawai tana noi. Ningaidana nungaina lenthokliba magi punsi. Masina karamba laiwano
ꯄꯨꯟꯁꯤꯗ ꯑꯋꯥ ꯑꯅꯥ ꯍꯥꯏꯕꯗꯨꯕꯨ ꯃꯉꯣꯟꯗ ꯂꯩꯔꯝꯒꯗ꯭ꯔꯥ ꯏꯇꯣꯝꯇ ꯈꯜꯂꯤ꯫ ꯍꯥꯏꯒꯨꯝꯂꯗꯅ ꯔꯥꯅꯤ, ꯍꯟꯗꯛꯇꯤ ꯌꯥꯎꯁꯪ ꯂꯥꯛꯀꯗꯧꯔꯤꯕꯅꯤ, ꯑꯩꯅ ꯁꯛꯄ ꯏꯁꯩ ꯇꯥꯎꯀꯣ꯫ ꯇꯥꯗꯗꯤ ꯀꯩꯅꯣꯅꯦ? ꯐꯥꯒꯤ ꯅꯠꯇꯦ, ꯏꯟꯗꯣꯜꯗꯕꯨ ꯑꯩꯅ ꯐꯥꯒꯤ ꯇꯧꯈꯤꯗ꯭ꯔꯥ? ꯇꯨꯃꯤꯟ ꯂꯩꯈꯤ꯫ ꯉꯥꯔꯨꯕꯥꯛꯇꯒꯤ ꯉꯥꯁꯤꯡ ꯑꯗꯨ ꯇꯪꯈꯥꯏ ꯈꯥꯏꯗꯣꯛꯇꯨꯅ ꯑꯩꯉꯣꯟꯗ ꯇꯪꯈꯥꯏ ꯑꯃ ꯊꯝꯃꯤ, ꯇꯪꯈꯥꯏꯗꯨꯃꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯗꯥꯛꯇꯔꯒꯤ ꯏꯃꯨꯡꯗ ꯅꯝꯗꯨꯅ ꯊꯝꯂꯝꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯆꯠꯂꯝꯗꯥꯏꯗ ꯊꯣꯡꯖꯤꯟꯗꯒꯤ ꯂꯥꯎꯔꯝꯃꯤ, ꯖꯒꯣꯏ ꯌꯦꯡꯕ ꯂꯥꯛꯄ ꯀꯥꯎꯅꯨꯀꯣ, ꯂꯣꯛꯇꯥꯛ ꯃꯄꯥꯟꯒꯤ ꯐꯖꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯁꯨ ꯃꯌꯦꯡꯉꯨ꯫ ꯊꯣꯛꯈ꯭ꯔꯦ, ꯃꯆꯤꯟꯗ ꯃꯌꯦꯛ ꯌꯥꯎꯗꯕ ꯅꯥꯠꯀꯤ ꯁꯩꯌꯦꯛ ꯑꯃ ꯉꯪꯂꯗꯨꯅ ꯈꯜꯂꯛꯏ, ꯃꯥꯒꯤ ꯃꯁꯨ ꯅꯨꯄꯤꯒꯤ ꯖꯒꯣꯏꯗꯨꯕꯨ ꯌꯦꯡꯕ ꯆꯠꯀꯗ꯭ꯔꯥꯅꯦ? ꯉꯥꯡꯁꯪ ꯉꯥꯡꯂꯕ ꯅꯨꯃꯤꯠꯅ ꯀꯣꯛꯇꯣꯟꯗ ꯂꯩꯔꯤ, ꯏꯊꯥ ꯊꯥꯖꯗꯅ ꯂꯝꯗꯥ ꯊꯥ ꯑꯁꯤꯗꯕꯨ ꯅꯨꯡꯁꯥꯅ ꯃꯩꯁꯥ ꯁꯟꯗꯣꯛꯂꯤ꯫ ꯃꯈꯣꯏ ꯕꯥꯖꯤꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯏꯟꯖꯤꯅꯤꯌꯔ ꯀꯥꯡꯕꯨ ꯑꯃ ꯃꯈꯣꯏ 10ꯃꯨꯛ ꯁꯨꯃꯥꯡꯗꯨꯗ ꯗꯣꯂꯛ ꯊꯤꯟꯗꯨꯅ ꯏꯁꯩ ꯁꯛꯂꯤ, ꯖꯒꯣꯏ ꯁꯥꯔꯤ꯫ ꯃꯕꯨꯛ ꯃꯃꯥꯏ ꯃꯑꯣꯡ ꯃꯔꯤꯜ ꯅꯥꯏꯗꯅ ꯅꯣꯏꯕ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯙꯅꯅ ꯍꯤꯟꯗꯤ ꯃꯃꯤ ꯀꯨꯝꯍꯩ ꯏꯁꯩ ꯃꯇꯦꯛ ꯃꯇꯦꯛ ꯌꯥꯝꯅ ꯁꯛꯊꯔꯛꯏ꯫ ꯃꯆꯤꯟꯗ ꯄꯪꯊꯣꯛꯇ ꯊꯣꯔꯛꯄ ꯃꯈꯩ, ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛꯄ ꯁꯩꯍꯦꯛ ꯃꯈꯩ ꯊꯣꯔꯛꯏ꯫ ꯃꯈꯣꯏ ꯈꯔ ꯑꯃꯗꯤ ꯌꯨꯒꯤ ꯅꯤꯁꯥꯅ ꯆꯨꯝꯅ ꯐꯥꯎꯕ ꯂꯦꯞꯄ ꯉꯝꯗ꯭ꯔꯦ, ꯑꯗꯨꯕꯨ ꯆꯣꯡ ꯐꯟꯗꯨꯅ ꯖꯒꯣꯏꯅꯤ ꯍꯥꯏꯗꯨꯅ ꯇꯥꯜ ꯌꯥꯎꯗꯅ ꯄꯪꯆꯣꯡꯗ ꯑꯃꯨꯛ ꯆꯣꯡꯏ꯫ ꯑꯕꯦꯔ ꯑꯃꯨꯛ ꯇꯩꯅꯩ, ꯃꯆꯨ ꯀꯌꯥꯒꯤ ꯑꯕꯦꯔꯅ ꯄꯨꯝꯂꯣꯏ ꯂꯣꯏꯔꯦ꯫ ꯑꯩꯁꯨ ꯃꯈꯣꯏ ꯕꯕꯥꯁꯨ꯫ ꯑꯣꯟꯊꯣꯛꯄ ꯌꯥꯎꯁꯪ ꯍꯥꯏꯕꯗꯨꯅꯤ, ꯂꯣꯏꯁꯤꯟꯈ꯭ꯔꯕꯗꯤ ꯐꯈ꯭ꯔꯅꯤꯗ ꯈꯜꯂꯛꯏ꯫ ꯒꯤꯂꯥꯁ ꯈꯔꯒ ꯏꯁꯤꯡ ꯈꯔꯒ ꯄꯨꯔꯛꯑꯣ, ꯑꯩꯒꯤ ꯅꯨꯄꯥꯅ ꯍꯥꯏꯔꯛꯏ꯫ ꯎꯆꯤꯟꯅꯆꯤꯟꯅ ꯍꯣꯂꯤꯗꯨ ꯂꯣꯏꯈ꯭ꯔꯦ꯫ ꯑꯩꯅ ꯒꯤꯂꯥꯁ ꯄꯨꯊꯣꯔꯛꯄꯗꯗꯤ ꯑꯉꯥꯡꯕ ꯌꯨꯒꯤ ꯂꯤꯛꯂꯤ ꯑꯃ ꯇꯦꯕꯜꯗ ꯈꯤꯜꯂꯝꯃꯤ꯫ ꯗꯣꯈꯤꯅꯥꯗꯤ ꯆꯥꯎꯕ ꯇꯥꯏꯀꯣ ꯃꯦꯝ ꯁꯥꯍꯦꯕ, ꯅꯣꯛꯇꯨꯅ ꯏꯟꯖꯤꯅꯤꯌꯔ ꯙꯅꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ꯫ ꯑꯩ ꯈꯨꯝꯗꯦ, ꯅꯣꯛꯄꯇꯃꯛ ꯅꯣꯛꯏ꯫ ꯌꯨꯒꯤ ꯂꯤꯛꯂꯤꯗꯨ ꯂꯣꯏꯈꯤꯕꯒ ꯆꯠꯅꯕ ꯍꯧꯒꯠꯅꯔꯛꯏ꯫ ꯃꯈꯣꯏ ꯕꯕꯥꯅ ꯂꯨꯄꯥ 10 ꯆꯠꯄꯤꯒꯤ ꯄꯤꯟ ꯀꯥꯏꯗ꯭ꯔꯤꯕ ꯃꯄꯨꯟ ꯑꯃ ꯗꯣꯈꯤꯅꯥ ꯑꯣꯏꯅ ꯄꯤꯈꯤ꯫ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯕ ꯌꯥꯏꯐ ꯊꯧꯖꯥꯜꯒꯤ ꯄꯔꯦꯡ ꯑꯃ ꯍꯩꯊꯔꯝꯃꯒ ꯍꯥꯏꯔꯪ ꯇꯨꯔꯪ ꯊꯣꯛꯈꯤ꯫ ꯑꯩꯍꯥꯛ ꯆꯅꯤꯡ ꯇꯥꯅ ꯁꯣꯔ ꯍꯣꯟꯗꯣꯛꯏ꯫ ꯒꯤꯂꯥꯁꯁꯤꯡꯗꯨ ꯂꯣꯏꯁꯤꯟ ꯈꯣꯝꯖꯤꯟꯕ ꯍꯣꯠꯅꯔꯤꯉꯩꯗ ꯃꯈꯣꯏ ꯕꯕꯥ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯦ, ꯅꯪꯒꯤ ꯉꯥꯌꯣꯟꯕꯤꯗꯨ ꯃꯤ ꯃꯌꯥꯝ ꯄꯨꯗꯨꯅ ꯆꯪꯂꯛꯂꯦ, ꯂꯨꯄꯥ 10ꯂ 30ꯔ ꯄꯤꯔꯒ ꯀꯣꯟꯊꯣꯡꯗꯒꯤ ꯊꯥꯗꯣꯛꯈꯣꯀꯣ꯫ ꯑꯩꯅ ꯀꯟꯊꯠꯇꯨꯅ ꯈꯨꯝꯃꯤ, ꯅꯍꯥꯟꯗꯩ ꯌꯥꯎꯁꯪ ꯁꯛꯆꯒꯅꯤ ꯍꯥꯏꯖꯗꯨꯅ ꯂꯥꯛꯂꯤꯕꯅꯤ, ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯍꯧꯅ ꯈꯪꯗꯕ ꯃꯤꯒ ꯇꯤꯟꯅꯒꯅꯨꯀꯣ꯫ ꯃꯈꯥ ꯈꯔ ꯀꯨꯝꯒꯦ ꯈꯟꯕꯗ ꯏꯟꯗꯣꯜ ꯊꯝꯕꯥꯜ ꯗꯣꯂꯛ ꯃꯟꯗꯤꯂꯥ ꯄꯥꯏꯕ ꯃꯌꯥꯝ ꯑꯃ ꯄꯨꯔꯗꯨꯅ ꯃꯥꯡꯗ ꯆꯪꯂꯛꯄꯗꯨ ꯎꯏ꯫ ꯗꯣꯈꯤꯅꯥ ꯈꯔ ꯀꯠꯂꯒ ꯇꯣꯛꯂꯁꯤ ꯍꯥꯏꯒꯦ ꯈꯟꯕꯗꯨ ꯏꯟꯗꯣꯜ ꯊꯝꯕꯥꯜ ꯎꯕꯗ ꯆꯤꯟ ꯀꯥꯡꯊꯣꯛꯄ ꯉꯝꯗꯦ꯫ ꯑꯁꯨꯛ ꯊꯥꯞꯅ ꯌꯥꯎꯁꯪ ꯁꯛꯀꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯒ ꯀꯔꯝꯅ ꯇꯔꯥꯏ ꯇꯔꯥꯏ ꯊꯥꯗꯣꯛꯀꯅꯤ? ꯅꯤꯡꯁꯤꯡꯂꯛꯏ ꯃꯁꯨꯒꯤ ꯖꯒꯣꯏ ꯌꯦꯡꯕ ꯆꯠꯈꯤꯗꯕꯒꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯑꯩꯈꯣꯏꯗ ꯆꯪꯂꯛꯈꯤꯗꯕꯗꯨ꯫ ꯏꯕꯦꯝꯃ ꯔꯥꯅꯤ ꯇꯣꯝꯕꯤ, ꯙꯨꯞ ꯊꯥꯎꯃꯩ ꯄꯨꯊꯣꯔꯛꯎ, ꯃꯐꯝ ꯌꯥꯝꯃꯤ ꯁꯛꯀꯗꯕ꯫ ꯁꯨꯃꯥꯡ ꯑꯀꯣꯏꯕꯗ ꯃꯌꯥꯝꯗꯨ ꯂꯦꯞꯂꯛꯏ, ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯧ ꯅꯍꯥꯁꯤꯡ꯫ ꯏꯟꯗꯣꯜ ꯊꯝꯕꯥꯜꯒꯤ ꯆꯍꯤ ꯂꯦꯡꯒꯥꯗꯤ ꯅꯠꯇꯅ ꯌꯥꯎꯔꯤ, ꯏꯟꯗꯣꯜ ꯊꯝꯕꯥꯜꯒꯤ ꯆꯍꯤ ꯂꯦꯡꯒꯥꯗ ꯅꯠꯇꯅ ꯌꯥꯎꯔꯤ꯫ ꯂꯥꯏꯋꯥꯅ ꯁꯨꯝꯍꯠꯂꯕꯒꯨꯝ ꯙꯨꯞ ꯊꯥꯎꯃꯩ ꯊꯥꯒꯠꯂꯤ꯫ ꯌꯦꯡꯕꯤꯅꯕ ꯑꯣꯏꯕꯤꯅꯕ ꯑꯍꯜ ꯑꯃꯅꯤ ꯃꯤ ꯊꯥꯗꯨꯅ ꯀꯧꯍꯜꯂꯨꯏ꯫ ꯉꯥꯡꯁꯪ ꯉꯥꯡꯂꯕ ꯅꯨꯃꯤꯠꯅ ꯅꯣꯡꯆꯨꯞ ꯆꯤꯡꯌꯥ ꯄꯥꯡꯂꯛꯂꯦ꯫ ꯑꯉꯥꯡꯕ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯅ ꯃꯥꯂꯦꯝꯗ ꯑꯕꯦꯔꯒꯨꯝꯅ ꯆꯥꯏꯊꯔꯤ꯫ ꯄꯨꯡꯉꯧ ꯐꯅꯦꯛ, ꯑꯉꯧꯕ ꯏꯅꯐꯤꯗ ꯄꯦꯆꯀꯥꯔꯤꯒꯤ ꯃꯆꯨ ꯃꯆꯨ ꯇꯩꯔꯕ ꯐꯤꯖꯣꯟꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯅꯨꯃꯤꯠꯀꯤ ꯃꯁꯦꯛꯅ ꯌꯩꯔꯤ꯫ ꯗꯣꯂꯛ ꯑꯃꯗꯤ ꯃꯟꯗꯤꯂꯥꯒꯤ ꯇꯥꯟꯊꯥꯗ ꯌꯥꯎꯁꯪ ꯏꯁꯩ ꯁꯛꯂꯛꯏ, ꯈꯣꯟꯖꯦꯜ ꯋꯥꯡꯈꯠꯂꯛꯏ꯫ ꯙꯨꯞꯀꯤ ꯅꯨꯡꯁꯤꯔꯕ ꯃꯅꯝ ꯃꯔꯛꯇ ꯏꯟꯗꯣꯜ ꯊꯝꯕꯥꯜ ꯏꯟꯈꯠꯂꯛꯂꯤꯕ ꯂꯩꯁꯥꯕꯤ ꯃꯆꯥꯒꯨꯝ ꯈꯨꯠꯇ ꯃꯟꯗꯤꯂꯥ ꯄꯥꯏꯗꯨꯅ ꯊꯦꯛꯅ ꯊꯦꯛꯅ ꯖꯒꯣꯏ ꯁꯥꯏ꯫ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯑꯕꯦꯔ ꯈꯨꯕꯥꯝ ꯈꯨꯕꯥꯝ ꯆꯥꯏꯔꯛꯏ, ꯏꯁꯩ ꯁꯛꯂꯛꯏ꯫ ꯃ꯭ꯔꯤꯒꯇꯝꯒꯤ ꯆꯟꯗꯟ ꯂꯣꯏꯅꯕ ꯑꯕꯦꯔꯅ ꯐꯨꯏꯅ ꯆꯥꯏꯔꯤ, ꯀ꯭ꯔꯤꯁꯅꯅ ಶ್ರೀಮತಿಕಾ ರಾಧಿಕಾꯗ꯫ ꯑꯩꯍꯥꯛ ꯈꯜꯂꯛꯏ, ꯏꯟꯗꯣꯜ ꯊꯝꯕꯥꯜ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯀꯝꯗꯧꯔꯝꯒꯗꯒꯦ? ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯅꯨꯡꯁꯤꯠꯅ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯄ ꯅꯣꯡꯖꯥꯕꯤꯒꯤ ꯃꯆꯨ ꯃꯔꯛꯇ ꯏꯟ ꯆꯤꯡꯅ ꯆꯤꯡꯅ ꯂꯣꯛꯇꯥꯛꯇ ꯈꯨꯂꯪ ꯏꯁꯩ ꯁꯛꯍꯧꯕꯁꯤꯡ ꯃꯤꯠꯃꯥꯡꯗ ꯎꯔꯛꯏ꯫ ꯍꯤꯅꯥꯎꯅ ꯆꯥꯏꯅ ꯆꯥꯏꯅ ꯉꯥꯡꯁꯪ ꯉꯥꯡꯂꯕ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯗ ꯑꯉꯥꯡꯕ ꯃꯆꯨꯅ ꯊꯛꯇꯣꯛꯂꯛꯄ ꯑꯔꯪꯕ ꯏꯄꯥꯛꯇ ꯏꯄꯣꯝ ꯊꯣꯛꯅ ꯍꯣꯜꯂ ꯍꯣꯜꯂꯗꯨꯅ ꯈꯨꯂꯪ ꯏꯁꯩ ꯁꯛꯍꯧꯕꯁꯤꯡ꯫
ꯌꯥꯎꯁꯪꯗꯨ ꯂꯣꯏꯔꯛꯄꯗ ꯏꯟꯗꯣꯜ ꯊꯝꯕꯥꯜꯕꯨ ꯇꯨꯃꯤꯟꯅ ꯊꯣꯡꯖꯤꯟꯗ ꯀꯧꯁꯜꯂꯒ ꯍꯥꯏ, "ꯗꯣꯈꯤꯅꯥꯗꯤ ꯂꯨꯄꯥ 200ꯗꯪ ꯀꯠꯂꯒꯦ." "ꯀꯗꯥꯏꯗꯒꯤꯅꯣꯗ, ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯩꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯒꯅꯨ, ꯂꯨꯄꯥ 500ꯗꯒꯤ ꯇꯥꯒꯅꯨ꯫ ꯌꯥꯝꯅ ꯀꯠꯅꯤꯡꯕꯅꯤ, ꯈꯨꯠꯇ ꯄꯩꯁꯥꯗꯤ ꯑꯝꯇ ꯂꯩꯇꯦ, ꯍꯧꯖꯤꯛꯇ ꯀꯥꯡꯕꯨ ꯑꯃꯁꯨ ꯆꯠꯈꯤꯕꯗ ꯃꯉꯥꯏꯔꯤ." "ꯃꯃꯜ ꯇꯤꯛꯅꯕ ꯌꯥꯗꯕꯅꯤꯅ ꯂꯧꯕ ꯇꯥꯕꯅꯤ. ꯑꯩꯒ ꯇꯤꯟꯅꯕ ꯈꯪꯅ ꯆꯥꯟꯅꯕ ꯑꯆꯧ ꯑꯁꯥꯡꯁꯤꯡꯒꯤ ꯏꯃꯨꯡꯅꯤ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯃꯥꯏ ꯑꯣꯏꯒꯦ ꯆꯪꯂꯛꯄꯅꯤ." ꯂꯨꯄꯥ 200ꯗꯨ ꯂꯧꯔꯒ ꯃꯌꯥꯝ ꯃꯔꯛꯇ ꯆꯪꯈꯤ ꯑꯗꯨꯒ ꯍꯥꯏꯈꯤ, "ꯂꯨꯄꯥ 500 ꯈꯛ ꯀꯠꯂꯛꯑꯦ, ꯂꯥꯛꯄꯒꯤꯗꯤ ꯃꯥꯡꯖꯗ꯭ꯔꯦꯗꯅ." ꯅꯣꯛꯇꯨꯅ ꯍꯥꯏꯈꯤ, ꯑꯃꯨꯛ ꯃꯈꯥ ꯇꯥꯈꯤ, "ꯑꯩꯅ ꯍꯥꯏꯗ꯭ꯔꯥ, ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯌꯥꯝ ꯂꯩꯕꯅꯤ, ꯊꯪꯅꯕ ꯗꯥꯛꯇꯔꯒꯤ ꯏꯃꯨꯡ ꯑꯃꯒ ꯂꯩꯔꯤ, ꯆꯪꯂꯨꯈꯤꯁꯤ." ꯑꯩꯍꯥꯛ ꯂꯧꯁꯤꯡ ꯃꯥꯡꯅ ꯏꯟꯗꯣꯜ ꯊꯝꯕꯥꯜꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯆꯠꯂꯒꯦ ꯍꯥꯏꯔꯝꯕꯗꯨ ꯐꯥꯎ ꯑꯩꯍꯥꯛ ꯈꯨꯝꯕ ꯀꯥꯎꯈꯤ꯫ ꯃꯁꯤꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯀꯅꯥꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕꯅꯣ? ꯑꯩꯍꯥꯛ ꯋꯥꯈꯜ ꯇꯥꯗꯦ꯫ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯕ ꯋꯥꯍꯪ ꯑꯩꯉꯣꯟꯗ ꯊꯝꯂꯝꯂꯒ ꯏꯟꯗꯣꯜ ꯊꯝꯕꯥꯜ ꯆꯠꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯀꯩꯁꯥꯝ ꯄ꯭ꯔꯤꯌꯣꯀꯨꯃꯥꯔ ꯁꯤꯡꯍꯅ ꯏꯕ ꯋꯥꯔꯤꯃꯆꯥ ꯏꯖꯠ ꯍꯥꯏꯔꯤꯕ ꯋꯥꯔꯤꯃꯆꯥ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯔꯨꯕ ꯋꯥꯍꯩꯒꯤ ꯋꯥꯍꯟꯊꯣꯛ ꯈꯔ ꯄꯥꯊꯣꯛꯆꯔꯕꯗ, ꯏꯖꯠ ꯍꯥꯏꯕꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕ, ꯐꯤꯔꯥꯡꯖꯤ ꯐꯝꯅꯅꯕ ꯃꯆꯨ ꯃꯆꯨꯒꯤ ꯈꯨꯠꯅ ꯂꯣꯟꯕ ꯑꯊꯥꯕ ꯂꯪꯒꯤ ꯐꯤꯗꯥ, ꯌꯥꯎꯁꯪ ꯌꯥꯎꯁꯪꯗ ꯁꯛꯄ ꯏꯁꯩꯒꯤ ꯃꯑꯣꯡꯗꯨ ꯈꯪꯅꯩ, ꯇꯣꯔꯣꯠ ꯈꯣꯗꯥꯅꯕ, ꯆꯥꯟꯅꯅ ꯆꯤꯟꯅꯅ ꯇꯤꯟꯅꯕ, ꯊꯧꯔꯥꯅꯤ, ꯔꯥꯙꯥ, ꯅꯥꯠ, ꯃꯅꯤꯄꯨꯔꯗ ꯁꯛꯅꯕ ꯁꯪꯀ꯭ꯔꯤꯇꯟꯒꯤ ꯏꯁꯩ, ꯆꯤꯟ ꯀꯥꯡꯊꯣꯛꯄ ꯍꯥꯏꯕꯗꯤ ꯋꯥ ꯀꯥꯡꯊꯣꯛꯄ,